Santi Warina Manipur Sokaloi Haina Home Minister Amit Sana Chilhai Oina Thazaba Piraklabasu Kudyek Oina Piraktabana Peningai Oide Haina Sunil Karamna Haikrai Kokomina Tanba demand ani lenga asina thabakta onthoklabanina chathariba Manipur Sangai Festival gi boycott handokpiro haina Chief Minister N Birena appeal tokre Oza Singhi promotion piba matamda seniority yenglaga piraroi akhanaba changyeng pangthoklaga oina piragani haina Education Minister T.S. Radesh Yamna haikrai United National Liberation Front ki hana ki chairman R.K. Megan chahi nifu bari ki matungda hayeng Imphal da thunglagani Amadi Mahairoi Bebisna Misiga Mari Lainana Police na Fakiba Fairoism Robinson ngasi CJM Imphal Gijira Kota Putoklaba Matung Lupa Lakh Ani ki PR Bonda Thadokrai Kurumjari Times of Manipur News Mieng Tabiri Bapumnapu Elizabeth na Taram Nongchari Hauzimiam da Pau Sandok na Pizari Union Home Minister Amit Saga unaba chatkiba Kokomi ki miyoi taranipan saba kangbu ngasi Imphal da tholakle Naga Santi Warina Manipur ki interest sokaloi haina Amit Sana chilhai oina thazaba piraklabasu khudyek oina piraktabana peningai oide haina Kokomi ki coordinator Sunil Karamna haikrai ngasi Delhi khongchat halakpada Imphal International Airport ta Paumi Singa unaba aduda mahakna hai Kokomi na lauthokiba Sangai Festival boycott ki khongfam yauna khongjang amata handokpa leite lakliba tang kunmapanda miyam yoiba mifam ama pangthokhani maduda miyamna apen pen da phongdokpiu amadi warep lobada saruk yabiu haina mahakna haikhi masi kainone makhogi maikaidegi di khogi verbal assurance hoina अखोगी मणिपुर के एनी एडमिनिस्ट्रेटिव सेटअप अमु का हेलो हैबन सिंग वफम सिंजे थंबेरे अदुमंपु अखोइना पामजरी बदी अखोगी रिटर्न नम पिबिरा अकांदा मणिपुर दा चारांग नरिबो कोइबो मयाम सिंजे रिटर्न दुमक पिरक्तबनिना अखोइ मसिदा यामना अखोगी पेनिंगाइ ओइदेना लवे अदुबु मखोइना पिबिरा इबा वफम मयाम सिंजे मसि कयामना थबक ओंथोकदोनो ओंथोइदुना हैबिसु अखोइ येंगबसु चंगी तबुदु मखोइ मकैदिगिदी हायरकपा याबा मणिपुर के इंटरेस्ट सोक्तनबो होनगनि हायबगी अकनबो मखैदि थमई अदुना अखोइ होजिबोगी फिबम सिदा अखोइगी चलुबो खोंचना सिदगिदी अखोइ खितंग अखोइगी यामना पेनिंगाइदि ओइद्रि अदुगा लोनना अखोइ हायरइबो वफम सिंगसे अखोइ मतम खरा येंबगी तंगाइ फदबदु लयेना अखोइना थमजनिंग तब कोकोमिना संचलगिबा हाना संचनगिबा खोंजंग अमत अहोंग लेते एनी मखलमतगी होंग लेते Wari Sanabada Saruk Yaruba KH Athoba Amadi Nando Luwangna Lakliba Tang Kunmapan ki Miyam ki Oiba Mifam Aduda Wafam Loina Fongdok Chage Adu Faubadi Ngaibiu Haiba Wafam Natana Atai Atopa Wafam Amata Hairam Kide Just yes or no da highway adaba koi fazana explain tor high gave 29 da higher sir Tama 29 ki public ki press release koi detail de koi rang break no da period na statement ma koi khara to ma du matung da khara hena concrete we ma yan pa me do adu 29 matung da ma yam toruga pina hona rage ba Kokomi gi coordinator Sunil Karamna Fongdorokpui matungina akhoi Amit Sahaga akhoi Kokomi gi mute singa ngarang nahan wari sanakiba adu akhoi gi mahi yanba mak haiba ngamdraga su akhoi gi Kokomi gi site gi di peningai oidi haiba wafam khara di thamlakli Amit Saha gi maitikai di akhoi Manipur gi saktam kaheloi amadi akhoi gi Manipur gi interest sok pa ba thaba amta akhoi gi center na paikhaloi haiba gi thaja pirlaga su aiba oina akhoi gi khuyek oina piraktabana peningai di oidi haiba wafam kya thamlakhi Camera person Sarat Pochangmam Galena Paudam Zeriva Sarat Anubam TOMTV News Imphal. Kokomi na tanba demand ani lenga asina thabakta onthok labanina chathariba Manipur Sangai Festival gi boycott handok piba yare sarkar yauna Kokomi gi luchingba kayana Union Home Minister da thamkiba marik chumba wafam kaya asi sumaina mamangda amukta thamkiba yauram loi haina Chief Minister N Birena Fongdokrai
Wafam asing asi Chief Minister Secretariat pangthokpa paugi mifam amada phongdokhibani. Sarkar asida yauriba Cabinet Minister Singh, Chairman Singh amadi MLA kayasu paugi mifam aduda saruk yakhe. Chief Minister N Biren makha taraduna Kokomi gi member kaya na Home Minister Amit Shah unaduna state asigi miyam gi apamba kaya phongdokpasi yamna nungai sarkar gi maikaidagi mahak masa yauna Minister amadi MLA anisu unaba aduda saruk yakhe. Home Minister Unabaduda Kokomi ki Maikaidagi state asigi oiba wafam kaya marik chumna thamki amade Home Minister nasu yamna hakchinna taki. Home Minister na pirakpa insurance ki matung ina naga pistok na maram oraga state asigi territorial integrity kai heloi haiba wafam amade administrative ki thabak thoramda change tawdabida state government ki kuthang da haiba wafam adusu yai haiba wafam Tamlakpa sina state asigi miyamgi aningbagi mayokta thabak tawroi haibagi mayek sengna tae karigumba miyamna pamdaba wafam ama lakpa tarabadi CSO singi mihud sarkar amadi opposition gi leader yauna punna khanaminabagi matam soidana lakani haiba wafam mayek sengna thamlakhi और होगदोरे हाइबगी खांगबा मतम मदु प्रिवेंट तौर चलगदी और हाइर मरक तो यावर चनब होनरगदी से ngarang na hanmak tawribase sumaina ikhoi mamangdagi tawro amagadi si ikhoi leinariba tension ungkhatnariba pot bhap tanadriba pot se ai tawro moidra ina khal naga tongna mari maram moira kanda manipur gi apunbagi saktam sima ka helo es me am clear hoire ai khoi na administrative setup si science to bidana whatever state government gi through the tawna nabagi haiba potuma Yai, Masidai de Koy Yankana detail, I who Kiroge. Madam di Karikano Harkanda, Rama return PO in a Quagi, Kokomi, Kanguna return PU, assurance man Havakanda. Asuquina Waris Haraiba Nagagi Sidna Lusakwe assurance P3. On assurance Amada P Yaroi, Haying Madugi. Karigumba in case Nakoina Chingneriba posted the Karigumba. Hayang demand the Karigumba question could rise or agadi Madu Amuhana Noida Noigi civil society, including opposition leadership. Yauna Kauraga Amoi Tanaki Keni Haidana Yam open winner Yam transparently Mayamangatami. Makhatana Chief Minister N Biren asu CAB ki matangda Home Minister da state asigi miyam gi thamoida mipaiba mapuk libasi koknaba close sama hapinaba wafam thambada Home Minister na state asigi oina karamba mafamda close sama hapsige haina khanabani haiba wafam su ningthina thamlakhi maram aduna sarkar asina miyam da thazaba amuka su thamjari State asigi integrity gi wafam amadi CAB gi wafam da kaidaunungda mai lairoi phamna hena lude tangai fadaba tangkak laklabadi pham konduna leigadaba nate haiki Havagi khangba matam madu prevent tawro chalagadi or hair mark to yaur channanba honoragadi se ngarang na hanmak tawribase sumaina ikhoi mamangdagi tawro amagadi si ikhoi leinariba tension Unkhatnariba pot bhap tanadriba pot se ai tawro moidra ina khal naga tongna mari maram moira kanda manipur gi apunbagi saktam sima ka helo es me am clear hoire ai khoina administrative setup si science to bidana whatever state government gi through the tawna nabagi haiba potuma yai masidai de khoi yam kana detail ai hujik kiroge maram di karigino har kanda ngarang ma return PO ina khoi gi Kokomi Kanguna return PU assurance man Havakanda. Asuquina Waris Haraiba Nagagi Sidna Lusakwe assurance P3. On assurance Amada P Yaroi, Haying Madugi. Karigumba in case Nakoina Chingneriba posted the Karigumba Haying demand the Karigumba question could rise or agadi Madu Amuhana Noida Noigi civil society. Including opposition leadership, Yauna Kauraga Amoi Tanaki Keni Haidana. Yam open winner. Yam transparently Mayamangatami. Sangai Festival da athingba thamlibasi gi matangda Chief Minister Birena Kokomi na pamliba demand ani sarkar asina hona duna pire state asigi tourism amadi economy da achoba ohongba ama lakna bagi maram ohriba festival asida thamliba athingba asi haujikti lokthokpa yare
Kokomi tang kunmapan ngaibiranu festival asi mapung fana pangthokpada miyamna mateng pangbiu haiki. Kokomi gi sinau singsu na khoina government da tan ki demand animak ekoi thungne assembly phang dore home minister appointment lo do salaga unarure hojik lem na handok pi yare in the larger interest ekoi sigi sangai festival ma to busna mar kan hayeng amuk darkar lair kan sathani hare lore akhoi su yauni maram charak traba akhoi da bitre toro ba oiroi da kan kai ga da leba ki soi ga da agadi kokomi da nate ekoi government pai ba ekoi ne ekoi mang tha ja doina hajari ba aduna ai mayam da appeal tawningi nimini humni da sungaire sangai festival sima pung phan biu mapung phan si aduga kokomi gi sinau sing na khoina haiba demand du ekoi fulfill tawre government gi side gi aduna na khoi gi boycott si handok piu tarik kumapan ngai bino kumapan gi mayam gi resolution adu da na ngai bino ekoi ngasi phammi ba khoi government su assurance pijari sini nahan adagi union home minister na pirak padugi makhata bada ekoi na su mu madugi union home minister gi taina na ba takna na ba tawba mayam da ekoi na su mu dialogue jari sini Fegokta na taliba dabi asida mahiroi singi yenglaga khongjang handopiu oza singi apamba fangna ba honabada mahiroi singi punsigi su khanbiu haina education minister TH Radeshyam na fegokta da appeal tawkrei ngasi education S department sinduna pangthokpa aided school gi oza singi appointment orders yenthokpagi thoramda chief guest oikiba minister TH Radeshyam na makha taraduna ngasi appointment order fangliba oza singa sina sama sembada achoba thodang lauraknaba achetpa wafam thambaga loinana leingak na lokhalakpa anauba khongthang ama oina oza singi promotion piba matamda seniority yenglaga piraroi akhanaba changyeng pangthoklaga makok mathang tarakpa sing amadi pass tawrakpa singda oina piragani haiki thoramadуда KH Ragumani IAS Thokchom Kiran Kumar IAS Director Education S na maruoiba mithunglen sing oina saruk yakhi. Many people are lawyer, civil right activists, matai even almost 78 years. India the first time like notice yang ni sangai festival yang aga horn bill amuk yang masakani ma ga flight manum no warisani. Some me lakwa gawati de kakala kumasu kakala ingon handshake to wal ngana wada mara ingon ame. You must be an important person. Because many people are greeting you. No one greet you. No, I am simple man. Nang kari thabak to I used to help people. Adum wari dum hakan oi dum ngano item na yara police or mel de kari dawai suma politician wari adum maga wari dum saraga apoi lae United National Liberation Front ki hanagi chairman RK Megan hayeng Imphal thunglagani haina thajaba yaba pawgi likhun aman hairi RK Megan Guwahati Central Jail dagi November 8 da thadokraba matung NIA na November 10 da RK Megan machanupa amadi mahaki ukil Delhi da mafam khanghandana thamlakhibani mafam khangdana numit 13 leiraba matung makhoi ahum thadorakhibani RK Megan Eli Sanayai ma haukiba ing kumcha 1958 ga humfutara manga da Manipur thadokraba matung chahi nifu mari matung da yumda halakadabani chahi sigi haukiba July gi tang 19 gi ayukta sina fangkiba Standard Robert Higher Secondary School da class 7 tamlibi mahiroi ningthauzam babies na misiga mari lainana police na fakiba school asigi founder amadi principal Fairoism Landoni gi machanupa Fairoism Robinson ngasi CJM Imphal gi cherap court puthoklaba matung lupa lakh ani ki PR bonda thadokrai laikhidrabi mahiroi asigi laikai gi miyamna court ta irang horaktuna Robinson bail da thadokpa yaroi haiduna thomjinkhrai ngasi Fairoism Robinson court puthorakpa matamda JSC amadi laikai gi miyamna bail da thadokpa pu yaninda pa fongdoktuna kholau kya lakhi miyam gi irang adabu police na control tawraba matung Robinson court gi thadokhi Robinson puthorakpada mahaki mayamba ahalni haiba amana thomjilakhiba miyam adubu karim kathainaba wahi khara hairubadagi miyam adu hena sauraktuna akanba mongda police ka muknakhi thogok sigi matung tarakpada JSC ga paumi singa unaba amada thau ground da pangthokhi JSC gi convener Laishram Gyanesori na court ki order adubudi ikai khumnai adubu Robinson ki imung manungna court complex sa JSC gi mihut singbu usit thawaidaba wafam kaya fongdok lamba adu akanba mongda yaningdaba fongdokhi loina loina magi machanupa yai masina garim kathaina duna akhoi JSC mai bel sungda noksil laktuna makhoi si mara leitraba mi amani magi
ꯃꯅꯥꯎꯅꯨꯄꯥ ꯔꯣꯕꯤꯟꯁꯟ ꯑꯁꯤ ꯉꯁꯤ ꯕꯦꯜ ꯊꯥꯔꯤꯕꯁꯤ ꯃꯔꯥ ꯂꯩꯇꯔꯦ ꯍꯥꯏꯅ ꯀꯦꯁ ꯂꯣꯏꯕꯒꯤ ꯐꯤꯕꯝꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯩꯈꯣꯏꯗ ꯅꯣꯛꯀ꯭ꯔꯦꯝ ꯍꯥꯏꯒ꯭ꯔꯦꯝꯅꯗꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯊꯧꯑꯣꯡ ꯀꯌꯥ ꯎꯠꯁꯤꯜꯂꯛꯄ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯕꯦꯜꯗ ꯊꯣꯛꯈ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯕꯦꯕꯤꯁꯅꯥꯒꯤ ꯀꯦꯁ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯍꯥꯏ ꯀꯣꯔꯠꯅ ꯇꯥꯕꯤꯈꯤꯕ CBIꯅ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯥꯏꯒꯗꯕꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨꯅ ꯗꯤꯁꯦꯝꯕꯔꯒꯤ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔꯒꯤ 6ꯇ ꯇꯥꯈꯤꯕ ꯑꯣꯔꯗꯔꯅꯤ ꯑꯗꯨꯅ ꯃꯌꯦꯛꯀꯤ ꯍꯥꯏꯔꯒꯗꯤ CBIꯅ ꯁꯣꯏꯗꯅꯃꯛꯀꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 6 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯕꯦꯕꯤꯁꯅꯥꯒꯤ ꯀꯦꯁ ꯑꯁꯤ ꯄꯥꯏꯕꯤꯔꯛꯇꯨꯅ ꯑꯆꯨꯝꯕ ꯑꯗꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯡ ꯄꯨꯊꯣꯔꯛꯀꯅꯤ ꯑꯃꯁꯨꯡ ꯕꯦꯕꯤꯁꯅꯥꯒꯤ ꯃꯤꯍꯥꯠꯄꯁꯤꯡ ꯀꯜꯄ꯭ꯔꯤꯠꯁꯤꯡ ꯑꯗꯨꯕꯨ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯗꯨꯅ ꯑꯗꯨꯒꯨꯝꯕ ꯕꯦꯕꯤꯁꯅꯥꯒꯤ ꯃꯥꯒꯤ ꯊꯃꯣꯏꯅ ꯃꯥꯅ ꯁꯥꯟꯇꯤ ꯑꯣꯏꯕ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯣ JCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ Federation of Government Teachers Association Fegokta Manipurna tha asigi kundagi hoduna chatharakhiba sintha lepagi khongjang matam kharagi oina handokle haina Fegokta na thadorakpa cherol amana hairakli cherol asina makha tarkhli badi ngasi Education Minister ga Fegokta ga wari sanaraba matung oza singna taliba pandam masi fanghalagani haina aibo oina thajaba pirakpaga loinana lamdam asida leiriba mahiroi khunai career gi khalaga khongjang asi handokpani Hayengdagi hoduna chathagadoriba university gi semester exam boycott toramba adusu handokle hairakpaga loinana karigumba lengakna pirakliba tha asigi thabak oina onthoraktaba thoklabadi makhata na khongjang sangsingani su hairakli amaromda Fegokta gi secretary and Somarendrona TOMTV ga akhanana unaba amada lengakna thajaba pirak abadina mahiroi singgi damak yenglaga khongjang asi handokpani haiba yauna wafam khara fungdoki GP Men's College ta pangtho matung sida khoi satragi khallaga khoi gi siswaki strike se khoi immediate effect dagi khoi gi suspend tawre aduga hayeng dagi khoi gi paikha haugadaba se college gi oja khuding mangna hana gumna khoi saruk yabiu aduga karigumba next cabinet sida khoi na asi return assurance piraga yanariba se cabinet decision se lobidraba khoi gi post defer tawbiragadi khoi next day dagi khoi gi siswaki agitation se amukka han koi resume tawgani na ngasi khoi gi decision lawre ado laibak thibana khirang khuyona khibadagi khoi mase lautop khotok bodi khoi tawgre ado tabriba satra sing amadi miyamna masi hayeng dai prakha se khoi exam boy ko se taroi haiba se simtang mayam gi satra interest enga mayam na supunna khanghan biu simtang thamjage Amaromda ngasi khongjang handoktringei mamangda GP College ki oza singna college complex sa khongjang sangsinki Paugi Martha Natem Babre Amalausari Smart Tutorial Center revision course for class 10 and 12 will start from 9th December and foundation course will start from 13th December. Run by well-trained and experienced board and council teachers. Concession for ex-smart students. Transport facilities and separate hostel for boys and girls available. For details, please contact Smart Tutorial Center, Singzamai Supermarket, Radhesham Shopping Complex. Contact number 8730-999-192. Yang ware. Soktabadu loidi. Wabdu koknaba rebalance. Soktabadu koknaba rebalance. Rebalance na haksang salt amadi electrolytes singi awatpa mekhatuna adongi haksang bu tagat tikna thambang amali. Rebalance habadi electrolytes amadi Break matung da taram nong chari makhata ba pauda kokomina boycott tawbana maram orega miyamna Manipur Sangai Festival yengba lakpa masing hanthakhiba adu ngasi numit marini chanba numitagi lengakna festival asi yengbagi ticket lauraroi haina haikibadagi festival yengba lakpagi missing ising ichaugum hengalakli adubu pochai leibagi changdi adumak nemkhi Bharat amadi malemgi atai leibak singdagi laktuna festival asida stall hangliba singdi pot sitabana maram orega kokta khut haptuna wanhauri अखोइना हजिक लैरिबा मफम असि संगाई फेस्टिवल की मेन वेन्यू ओरिबा हप्ता कांगजैबुंगदनी मफम असिदा ngasi हौखिबा नुमिनेनि हुमनि असिदा लाखिबा मी मसिंगदगी ngasi नुमि मरिनि चनबसिदा अदुकि मतिक मी लेप लैतना लागली लाखपगी मी मसिंग असि अदुकि मतिक हंथखिबना मरम ओइरगा ngasi लैंगाकना टिकेट एंट्री फ्री ओइखिबना मरम ओइरगा मियाम असि लाखलिब्रा हाइबगी अचौबा वहंग अमा हंगदुना लैरि
अदुबु टूरिज्म फेस्टिवल जुसिना हान बनते सांग तौरकपनी लेबाक पुनमक्तगी लेबाक तरे निपान मापनदगी साउथ ईस्ट एशियन कंट्रीज मैमदगी एमबीसी मैम लाई कोइन खबर जुम उरेदनको अदुना अइना खंजबदा अदुम मसे हुजिकसु यामना कन्ना अखोय कोकोमिन अदु तोबा लै सरकार अदु तोबा हाइनिंगदबदा टूरिज्म फेस्टिवल जे लाइब मैमसे अदुम कोइ पुन्ना टूरिज्म मसे मणिपुर की कुमई हराउन की वा नतब अखोय की मणिपुर जी मसक तांगना बोनबदा सिनसु अचौब कइनो खो लैय अदुम फील तौई संगाई फेस्टिवल से याम नुंगाइबा कुमाइने से खलुरुबा मतमदा पुकनिंगदसु नुंगाइबा फावबा अदो यूथ सिंगदसु कइनो पुकनिंग से कइनो हराउना याम कइनो तौबगुमको असिगुम एन्जॉय तौबा कुमाइने It's a lot of difference. The first of all, they have cut the days. It was just 7 days before. It used to have 10 days. Then secondly, there was the problem here, so we got really disappointed because office people also not let us know what is going on here. The third thing, since yesterday, I just opened it today, but I can see the flow. People are coming, but it's no purchasing, nothing. I think I don't know what's going on here actually, because we hardly understand the situation here. We only know the situation is not good. So there is a very much difference. I can tell you, since morning I have just, my sale is 1,500. So imagine, I have spent so much to come here because we was in the curfew. So it is very hard to come from Kashmir. Even if you have to come from America, it's easy. lemhauriba numit humni asidasu sangai festival yengba lakpagi mising aduki matik hengalakini haibagi mami chauna tari paudam jeribi ilabadi sigomemga loinana video journalist Naresh, Times of Manipur, hapta kangjaibung Imphal. Tingkau Rakwang Chak Priek Form Assam, Manipur amadi Nagaland gi numit humni pangthorakpa Silver Jubilee ngasi Chingmarong Kabui Khulda leiba Tingkau Rakwang Kalum Kaida losinkhrai. Assam Manipur amadi Nagaland dagi lakpa mioi kayana nat ki oiba thoram pangthokpana mapung oiba Silver Jubilee palan thoram aduda saruk yakhi ngasi losinbagi thoram da saruk yakhiba Imphal Municipal Council gi Corporator Maibon Fawmaina machoi laikhraba Zelerong Furup ki ariba lining asibu yokhatuna Thamnabagi pandamda thoram asi pangthokpane furup ama kanba haibasi furup tugi lining chatnabi amadi nat yokhatpa changi mahakna ngasi Manipurda tangdu laita daba fivam amada lairiba asi thuna kokhiduna aikhoi masel nusi chanana laiminaba oirasanu haina phongdokhi lakpa Silver Jubilee asina observe tawriba asina akoi Manipur da hojik leiriba issue da community tungan na leiriba community myam da wakhan manadaba irang langba asise masi Jubilee na lakpa adu loisin khiba asina punamak ase tangdu leitana leina bagi damakta aigi side agi Manipur parja punamakta appeal tawjari numit humni chupna pangthokhiba Tingkau Ragong Chabrek Form Assam Manipur Nagaland asigi Silver Jubilee masi ngasi loisinba thoram oina pangthokre delegates sing Assam Manipur Nagaland atai mafam kaya dagi laaga youths mi lising kaya na saruk asi yaki loisila panumit asida Manipur da tandu leita na hingba nungsi sanaba adaga amamambu cooperation with peaceful coexistence hariba message asi mayamda committee amadi members mayamna thamlakli Paudam Jariba, Ojit Mangsa Tabam Galoinana, Blessing Yangmai, TOMTV News, Chingmairong Infal. Lamdam asida hauzik leiriba education system asina tunglam chata afaba oigani haibadi thazabagi wang madani haina KSA gi president Ningthauzam Chetana phongdokrai ngasi thangmaiban khuyathong da leiba Tombisana High School ground Kanglipak Students Association gi tara mari shuba mapok numit ki thoram ga mari leinana mahiroi loop asigi president Ningthauzam Chetana lamdam asida hauzik leiriba education system asina tunglam chata chawkhatpo oigani haibadi thazabagi wang madani amaromda lamdam asigi kendra singi voter masinga ka hen hengalakliba asigi matangda KSA na thiziluba matamda niyom chumna hengatlamdaba kaya thengnarakhi hiram asigi matangda lengak na khanaba mityeng ama changfam thoi loinana lamdam asida base tawdaba furup kayada reservation pisin bagi thawong asi laibak thibani thawong asi lengak na atamna na tawrabra haina lengak ta hanglakpaga loinana assembly famba matamda financial khakta khanabagi mahutta lamdam asida thokliba
ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯑꯁꯤꯁꯨ ꯈꯟꯅꯐꯝ ꯊꯣꯛꯏ ꯀꯣꯀꯣꯃꯤ ꯑꯃꯗꯤ ꯃꯦꯟꯄꯦꯛꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯈꯨꯗꯤꯡꯗꯁꯨ KSAꯅ ꯃꯇꯝ ꯄꯨꯝꯕꯗ ꯁꯧꯒꯠꯀꯅꯤ ꯍꯥꯏꯈꯤ Kanglaipak Students Association ki taramari shuba mapok kumon ki palan thoram KSA District Council Jiribam ki loisangda pangthokrai thoramga mari lainana u chara kaya su thakhi thoram adu da saruk yakiba Jiribam ki DC Mayanglambam Rajkumar na thoram adu yamna chamna u chara thaduna pangthokpa si yamna afaba initiative amani malem gi aing asagi fibam honglakliba sida Green Mission amagi maungda u thaba lomda mai onsinba fai Matungdasu KSA na taurakpa thabak thoram kayadasu afaba purakpa oiresunu haina fongdokhi KSA District Council Jiribam ki President Lauriyam Bonsan na KSA ki taramari shuba Foundation Day asida District Administration ki mihut singna lakpiduna saruk yabibagi tamak thagat pa fongdokhi Satra ki community ki oibada akoina KSA na message amga pijaningi madudi akoi hojikti sahi lo shalakadori pre ari anu chance lakadabsida Fajaba Mongda, Yam Fajamong, Laila Shugi Maramda, Hen, Puning Biduna, Hokuna Emma, Jiribamgi, Hokuna Emma, leadership quality, the Amadi, kind of pre atmosphere, can education Hiramda, in a Matik Magul Leba, Ama, own Boma portion. Aing a Sagi own ba, Yam Song later, Matamasida, Green Mission Amagi Mongda, Sanchala Iba, Pandam. Tumaina thamme haraga em khara thamme haraga ujara thaban singba sigum paikat pasi tungda so dumak tawbiu tungda lakadaba KSA ki any step thabak thoram sing koding makta so positive oiba outcome ama oibiu haibasi haijaraga I wish KSA all the very best in their endeavors Rape case ki waroshin purakpada matam kuina changanba laibak thibani haina Village Women Coordinating Committee ki President W Prabhana Fongdokrai Women Action for Development asinduna handak chahi ki oina numit 13 ni chupna chathagadaba Activists Against Gender Based Violence campaign ki saruk amu oina ngarangdagi Mantri Pukhrida leiba Diocesan Social Service Society da Lamdam Masigi District Taragi mihut singna saruk yaduna Chatharakhiba Convention on Rights of Women ki Nini Chanba Numit Kamari Lainana Pangthokpa Paugi Mifam Amada Imphal West ki mihut oina saruk yakiba Village Women Coordinating Committee ki President W Prabhana DNA test ki machine tha ahum phawbada lengakna leidrabadi rape victim singna khaigatuna leirakani Loinana BJP na lengak lakpadagi ART chariba kayagi thagi pifam thokpa sel ngasi fawba pidana leiriba asi kari maram kino haina hanglakpaga loinana court chathariba case sing thengnaba lakpada judge lei leite haiduna chathariba case adubu thengthanaba hotnaba laibak thibani haki Nadali school college singda amadi university singda gender issues ma subject amoina yohan biu haidasma koina kanazare aduga loinana ai investigation da uma tamda law ga aduga law and order ga ai masi tongan biu maram masi punja nama tamda ai de kam thokada achuba mayam ma lai ga ko pian ko kaya ma su lai re hai nubi angangi putian tingna thamoi seng na minusi laina chumna thabak to bigada ba officer police officer sing aduga koi habiu loinana ai ko matu decision na da in practical si matik jana thambiu haisi aikoi asigi mifam sina yang kanna khana nei na ga achaka gina bo masi honbiu haisi koi thamsa Chathakiba Convention aduga mari lainana Women Action for Development ki Secretary Sobita Mangsa tabamna Convention asida nupi singda thengnariba khudong chadaba kayagi matangda khana nainakhibaga loinana lamdam asida thokliba thogdo wathok kayagi matangda akhang ahi kayana wangangduna punna khana nainakhi matang da singa masung tam da leiriba hospital da singba singse doctor lerega sumi leitaba du mayam ma khoidan discuss sawi tongan ba common issue taret nipan identify tawi aduga loina na even the cape citizenship amendment bill gi matang da so khoina sina krai ba so ka doino haiba sinu pi mayam singsinga sisu tamudana bina speech pb main tawna expert khara kauraga khana ba ya ba khoi mayam se khanara matungda ngasi sina victim sing su yaure adu loinana khoi nupi leader sing na makhoi gi oiba khoina specially handaki sahi gi theme si kanone khoi rape sine ba khoi ka haitari stand against rape aduga generation equality haiba theme jida pangthok pasiga mari leinana
रेपसिगी मायोक्ता अखोई मयामसे पुनमक स्टैंड तौमिनरगा अखोई थबक तौगनी हाइबेगी फिरेप अमा मखोइना लौरकपदुदा अखोई ngasiसे प्रेस मीट कौबने नाखलामरोमदा कन्वेंशन अदुदा सरुक याखिबा कयाना रेप विक्टिम सिंगी वायल फंगहनबदा थिंथहनबिगनु रेपिस सौगतपा सिंगबु चैराक पियु हाइबना चिंगबा खोलाव कयासु लाउखी Indian Freedom Movement da achoba thodang lauramba amadi RSS ki founder member su oramba Datopan Thengati gi pokpagi chahi chama surapagi birth centenary gi thoram ngasi GM hall da pangthokrai Datopan Thengati birth centenary celebration committee na sinduna pangthokpa thoram adada Works and RDPR gi minister TS Biswajit celebration committee gi president Dr Sinam Rajendra Bharatiya Mazdur Sanghi President C.K. Saji Nayanji Bharatiya Mazdur Sanghi North East in charge and Tombasu Saruk Yaki Laikhidraba Datopan Thengati gi photo da Laisukatuna Haudokiba Thoram Aduda Tongan ba Sang Kayadagi Lakpa member Kayana Saruk Yaki Thoram Aduda Luchingba Sigi biography Oiba Lairik Ama Amade Sangi Isai Amasu Miam da Fonki Chahi Ama Chumna Pangthokpada birth centenary gi Thoram Aduga Matangda Works Minister TS Biswajit na 1920 da Maharashtra da pokhiba luchingba si lisingani mari da lakhidabani Bharat pu ningkha tamna bahona bada achoba thodang ama loramba luchingba amani miyoibagi sebada yamna thawa yaukhiba luchingba amasu oikhi Prime Minister oikhiba AB Bayapi gi haumina rakhiba luchingba sina pamjaramba kaya adu aikhoina khangminaba changi Chahi ama chupna pangthokadaba thoram asida luchingba sigi maramda hena khanghanba ngamlagani haiki कोई मसी मागी मकुन भी अमते माना तो खुदी मसला है तो नली वदा यामना सांग को लोइबना रोय दबा बगुन अदुगा थबक काटनी तबु तो कोई कोई नसी अखोई के समाज दा नत्रगा अखोई मरी लेना अखोई भारत सरकार ना अमदे स्टेट सरकार ना पाखली पोसिंग सी मागी द बेसिस वर को पाखत से मसम अया बखोय है सी वा के थम दुनिया से जाय ने जो आज अखोई भारतीय जनता पार्टी दा मरोइना कोई हाम प्रेसिडेंट दुगा फाउंडर को मिरम भारतीय जनता संघ दा की जनता पार्टी दा तपी की पार्टी को अटल बिहारी वाजपेयी से सिनेमा कंटेम्पोररी कोइना थबक कमनेरका मको फुल टाइम चारक कोइना तुम लैगे दबो मतम दसु कजार कोइना लैगे दबसे मको सिने ना थमजब Sumang Lila Gilamda Saknairabi Ningthem Chaongbi Nungsitombi Devi Miyamna Yuvara Singkhuba Saba Haina Hena Sakhang Nariba Lila Roy Asina Lekhidabada Manipur State Sumang Lila Council na State ki thakta awaba phungdokrai ngasi Manipur State Sumang Lila Council na sinduna lekhidrabagi Hairang Koithong Oinam Leirakta Leiba Yumda Pangthokiba awaba phungdokpagi thoram aduda lamda masigi Sumang Lila gi lamda Saknairaba Sumang Lila gi artist kayana saruk yakhe amadi council gi maikai dagisu lekhidabagi imung manungda angamba sel gi mateng supikhi Malom Tuliyaima Awang Lekai the Leba Mid Uba Na Taba Amadi Wangang Bagi Pangal Leitabata Natana BP stroke Anirak Taukibadagi Hakchangi Yet Thangba Saruk Singh Leng Otpa Ngamdraba Soibam Jitenda Janet Academy ki founder Oriba Sorai Sam Manautona Chana Thangnaba Amadi Selgi Mateng Pikhrei Tengbang Pikiba Duga Mari Lenana Manautona Hai Kana Leizadraba Awa Na Taraba Lamda Masigi Miyam Gidamak Ngasigi Lengakna Lokalak Libas Kim Kaya Asi Lairaba Miyam Gi Mingda Achau Asang Singi Furit Khau Jonaba Orabadi Skim Sing Asi Lehendabana Fai Jitena Asukuiraba Chahi Kuntra Romki Matam Masi Lamdam Asigi MLA Dagi Karigumba Mating Amata Fangdana Lairamba Asi Laibak Tivani Laikagi Miyamna Mabu Yengsin Biduna Ngasi Fauba Mating Piduna Lakliba Sina Tung Koina Chatnaba Yaroi Maram asina mari lainaba authority sing amadi laingakna athuba matamda meeting changbiduna thabakta onthokpirau karigumba onthoraktaba thoklabasu mahakna pangba ngamba mateng pigani haina phongdokhi India government hudoi scheme khudimaksi lairaba singbu yokhatnaba senthunggi phibam phagatnabagi damta semba ayamba policy ngaktani scheme ngaktani sigumba scheme sing asina seda से खक्तदा सुम लाउदन लैबा नत्रगा अंगम मथौ खरगी पॉकेट सुम संगगा लाइरब मियामगी मिंगदा इना खुनबसिंगना फ्रिखाउ चोननबगी लैबा स्कीम मोरगदी मसी लेहंदा भई पाउगी मरथन आतेम ब्रेक अमा मुलुक जरी Good afternoon, ma'am. Hi.
wedding sets khara yenge. Sure ma'am. Sigi set si anu yorokuni ma'am. Yengbiyu. Che. Sisam phazadro. Sisam phazadro che. Yam elegance ui. Mobile furniture na wedding season asigi oina discount up to 30% ki khudong chaw pijari. Phare du disi torsia. Bhaiya che seri torsi. Sei se booking tak senjar. ब्रेक मतुंग ताराम नौचरी मखताबा पाउदा हौखिबा नवंबर 19 दगी उत्तर प्रदेश की वाराणसी दा लेबा IIT BHU की टेक्नोलॉजी ग्राउंड पांगथोक्तुना लाकपा डेस्टिनेशन नॉर्थ ईस्ट वाराणसी लिसिंग तरामापन ngarang loisinkhrai फेस्टिवल अदु नॉर्थ ईस्टर्न काउंसिल ना मिनिस्ट्री ऑफ डेवलपमेंट ऑफ नॉर्थ ईस्टर्न रीजन की मीटिंग मखादा अवांग नोंगपुक लमदंबु इंडिया की अतोपा मफमदा लेबा मियामदा हेना खंगहनबगी पांदमदा सिनबनी लोशिनबगी थौरमदा यूनियन मिनिस्टर फॉर स्किल डेवलपमेंट एंड एंटरप्रेन्योरशिप महेंद्र नाथ पांडे मिनिस्ट्री ऑफ स्टेट फूड प्रोसेसिंग इंडस्ट्रीज रामेश्वर तेली असम की टेक्सटाइल एंड सेरिकल्चर मिनिस्टर राजित दत्ता अमदी मणिपुर की हेल्थ एंड फैमिली वेलफेयर मिनिस्टर एल जयंत कुमार सरुक याखी यूनियन मिनिस्टर महेंद्र नाथ पांडेना असिगुंबा अवांग नोंगपुकी ओइबा कुमहै अमा सेंगलबा लाइफम ओरिबा वाराणसीदा पांगथोकपा असिदा हराउबा अमदी नुंगाइबा पोक्सै नेशनल इंटीग्रेशन दा अचौबा मतेंग अमा ओरिबा असिगुंबा कुमहै असि तोइना पांगथोकपा मथौ ताइ हाइना महाकना मखा ताखि मणिपुर की हेल्थ एंड फैमिली वेलफेयर मिनिस्टर एल जयंत कुमार अवांग नोंगपुक लमदम की फजब सिंह सैथाखी लमकोइब सिंह की पुकनिंग चिंगसिनबा अमदे ट्रेडिशनल हैंडलूम योखतनबा मणिपुर गवर्नमेंट इंटरनेशनल टेक्सटाइल एक्सपो पांगथोकली मियोय लिसिंग कुनमंगा दा अपरेल डिजाइनिंग हैंडीक्राफ्ट हैंडलूम अमदे प्रोसेसिंग दा ट्रेनिंग पीरी मणिपुर दा हिदाक ओइना सिजनबा याबा पांबी मखल कया अमसु फंगली हाइना फोंदोखी माउ इम्फाल मार्केट कोऑर्डिनेशन कमिटी ना अनएम्प्लॉयड यूथ लर्नर्स एसोसिएशन पोरोमपाट का खुसम नदुना लाखलिबा नवंबर 19 इराई नुमिता क्लब असिगी लंपाक्ता नोमगी ओइबा माउ कैथेल फमगनी हाइना कमिटी असिना थादोरकपा चिरोल अमना फोदोरकली Horticulture and Soil Conservation Morena Sinduna ngasi Technopole District leba tongan ba chingi khulsing Wapi Village, Lokchau Village, Khudengthabi Village amadi Chalwa Village da ningtham maru marang yanthokpagi thoram amagan loinana awareness program ama pangthokrai Walnut Development Horticulture Technopole amadi Moregi officer Jakir Hussaina maru marang yanthokpagi thoram aduda saruk yakhi फेगोक्ताना लेंगाक की मथक्ता तांदुना लाकपा दाबी सिंगना हयेंग फावबगी मनुंगदा लेंगाकना थबक ओइना ओंथोरक्त्रबदी सेमिस्टर की एग्जाम बॉयकॉट तौनबा फिरेप लौखिबा अमरोमदना लेंगाक की माइकैदगी सर्विस रूल की मतुंग इना एग्जाम दा मथौ तौदबा ओजा सिंगी मथक्ता एक्शन लौखतकनी हाइना फोंदोरक्लिबा असि नकल अनिमकना यासनबा पुरकपगी लंबी अमा फाव उबा ngамदना लेरे हाइना SSUM की चेरोल अमना हाइरक्ली चेरोल अदुना मखा तारिबदी माइकै अनिमकना अथुबा मतमदा यासनबा पुरक्तुना महिरोय सिंगी पुंसिदा तंगदु लेतादबा अमसुंग चेतनबा कया थोक्लिबा असि अथुबा मतमदा कोखनबा होनगदबनी हाइरक्ली नाकल अमरोमदा फेगोक्ताना फना मरम चारबसु महिरोय सिंह ताकपी तंबीबा तोक्तुना सिंथा लेपगी खोंजंग संगसिनबा हाइबसी देसामना कैदौनुंगदा याबा ngamloi ओजा सिंहबु इसागी ओइजाबा खरगी दमक ओजागी इथिक्सबु खोंगाउनबा तोबिगनु हाइना देसामगी चेरोल अमना हाइरक्ली चेरोल अदुना हाइ ओजा सिंहना ओजागी ओइबा खुनाइना इकाई खुमनबा मियामना यागदबा मोंगदा खोंजंग संगसिनबियु सिंथा लेपा नतना अतोपा खोंजंग संगसिलकपदा देसाम अमदी कॉलेज की महिरोय सिंहना अंगंबा थाकता खोंजंगदा सरुक यागनी
Orakliba fibam masada education minister nasu taraina lauba chumloi. Lupa crore manga romgi maman oigadaba heroin powder amadi World is yours WY na Waiga kona na miyoi ama Customs Division Imphal na ngarang Thobal District ki Wangbal Langkhong patagi fare hadi faraba miyoi adugi maming MD Iyas Khan chahi kun mathoi apokpa MD Ashraf Ali kawi sangayum fam Pulai Pokpi Mathaktagini Magna Asar A Star Car Registration Number MN07D3070 da Nisagi Polam Singh Adu Puduna Lakpa Matamda Favani Hari YTV Lokonda Athuba Matamda Food Park Amas Linkhatnaba Taurang Taure Haina Works Minister TS Biswajana Fongdokiba Wafambu YTV Lokon Kilomi Prazamiyamna Yaba Ngamloi Haina Affected Land Owners Association against the construction of mega food park at YTV Kuno Lokon Yicherol Amana Hairakli Library and Information Center Kakchingi Kunipan Suba Foundation Day Tauramgi Chahi Ama Chumna Chatharakpa Tauramgi Saruk Ama Oina Center Asina Sinduna Integrity of Manipur Haiba Hiramda Symposium cum Poetry Reading gi Tauram Ama Ngasi Center Asigi Auditorium Hall da Pangthokrai Kakching Khunyai Lekai Digi Naurem Nopur Amadi Naurem Ongbi Vidyapati Amasung Sadhoglup Imphal gi sponsor Makada Pangthokiba Ngasigi Symposium cum Poetry Reading gi Tauram Aduda Library and Information Center Kakchingi President P. Shamfana Tauramapu Loinana Naurem Nopur Amadi Naurem Ombi Vidyapatina Akhanaba Mithunglen Singh Oina Saruk Yakhi Tauram Aduda Kakchingi Tongan Ba Hiram Kayada Masak Nairaba Myoy Singh P. Kunyo Retired Principal P. Nimai Retired JDO Dr. N. Pramodini Senior Lecturer History Amadi Dr. C.H. Ras Ketan Singh Assistant Professor Manipuri na Integrity of Manipur Haiba Hiramda Wangang Loi Singh na Wangang K Loina na saknairaba aibi kaya na saruk yaduna Integrity of Manipur da yumfam oiba masa na izaba Saireng Singh miyam da kudol tamki Chathariba Manipur Sangai Festival ga mari lainana lambi ki nakalda thetliba poster kharada maitei mayek yauraga kharadana yaudaba amadi festival asibu Yengnabagidamag Thariba ticket tasu maitei mayek yaudababu Milal na pendaba fongdorakli Milal gi cherol amana hai poster kharada maitei mayek yaurabasu mamingtagi pikna hapagi thawong asi Tourism Department ki director na Irol iyekpu thawoidabani haina Milal na lawi tungda sigumba thawong asi tawbidanaba honabiyu Milal gi wafam asi tadrabadi Milal na tumina khak leiroi su hairakli Haukiba chahi lisini tara tareta thokiba ising ichauna sokhalaba wangu terakong gram panchayat ki lomi singda relief ki senfam yenthokpagi thoram ama ngasi wangu nauda khongda pangthokrai thoramduda kumbi kendra ki MLA S Bira Singh Moirang Primary Cooperative Bank ki manager KH Raju wangu terakong gram panchayat ki upapradhan L Binod na maru oiba miyoi sing oina saruk yakhi Thoramduda wangu terakong gram panchayat ki oina punna beneficiary chamnga ga marifu tara manga da makhoi gi phangfam thokpa senfam sing adu yenthokhi Paugi Martha Atemba bre among lozari Breaking matung da taram nong chari makhataba pau pizari Chathariba Manipur Sangai Festival asi ngasi marini chanba numita board ta pangthokiba cultural evening da chief guest oina saruk yakiba Works Minister TS Biswajana DIPR na fongba November thage Manipur Today haunabi matung ina release tokrai thoram aduda Yas Minister Letpa Hoke Tourism Corporation of Manipur Limited ki chairman Dr. Sapam Ranjan amadi MLA Samil Jendai saruk yakhi thoram aduga mari lainana Nagaland Mizoram West Bengal amadi Thailand gi artist singi jagoi isai sing utkhi
Amaromda Manipur Sangai Festival lising ni taramapan saruk yaba lakliba Asian Head of Mission gi luchingba sing yauna delegate sing asi Manipur Governor Dr. Nasma Heptula nang asi nungthil Raj Bhavan da harau tayamna oktuna lamdam asigi nat ki oiba lengyan fi yauna atai khudol posing piduna ikai khumnaba utkrei Zi Ingobi Chingthamgi Naitom Cycle Thoba Khongchat ki sarukta Leibak Mari gi Khongchat Loisiladuna Cambodia, Vietnam amadi Laos ki damak ngasi numidang wairam pung 3 minute 55 da Singapore thadokrai. Chahi asigi August 3 da Imphal gi Kangla dagi haukiba khongchat aduna Myanmar, Thailand, Malaysia fauduna tha asigi kunmathoi da Singapore da thungki. Khongchat aduda Zi Ingobi Chingthamna hauzik faubada kilometer lising ahum ga chatruk ki khongchat mai pakna loisinki. Makha tarakpa Mahaki halakpagi lambida lemhoriba leibak ahumgi khongchat adu ngasidagi haukibani panba yaba wafamdi malemgi tongan-tonganba leibaksingda Manipurbu saktakpa amadi igi khongul lijaba haiba wakhalonda Naitom cycle thobagi khongchat adu chatkibani Lakliba November ki tang 19 amasung 18 da BT Road leiba Aztec Sports and Fight Studio da inauguration for Aztec Fight League Season 1 lisini 18 hauragani haina Aztec Sports and Fight Studio founder oriba Parmanda Thangzam na fongdokrai Fight League asida India ki lamlamdagi lakpa fighter kaya ga loina Manipuri singna lamba taunabata natana hena experience lainaba pandamda pangthokpani maram aduna lamdam asida leiriba mixed martial arts pu nungsibiba miyamna sanaroi sing asibu pukning thogatpa oina nungthil pung 3 dagi yengba lakpinaba miyamda appeal tawrakli Aztec Fights League asida saruk yaba lakliba sanaroi sing ase India gi fauraba miyamna sakhangnaraba fighter ngaktani amadi Manipur versus India haiba thimda sanagadori amadi fighter league asigi saruk ama oina ngasidagi nupi fighter singna hana lamba tawnagadori Aztec Fight League AFL Season 1 gi 2019 gi fighter sing laisi India gi mafam punamakta yamna renown oiraba Super Fight League ta yaughraba fighter mayam ama yauri samna harabada ko gi Maharashtra Mumbai dagi fighter yauri Delhi Martial Art Academy dagi fighter kaya ama yauri Bangalore dagi yauri amasung akoi gi mana anakpa North East India dagi fighter kaya ama su yauri sigi theme si Manipur versus rest of India fighter mayam singi akoi exposure amasung experience phangnaba akoi na sinja lakchamani aduga akoi gi Manipur gi lairiba mixed martial art ki mayam nuksi jaraba akoi gi friend amasung follower mayamna laaga miyeng tabinaba haina haijari Hauze mu sanabagi pau phongbigani Tha asigi kunithoi dagi hauduna tang 18 fauba numit 9 ni chupna pangthokliba 12 rak shuba Manipur Polo International Tournament lisini 18 gi ngasi taruk ni chanba numit ki aroiba league round gi ahanba match ta India A Army bu USA na panjil mapan ahumda maithiba pikrai makha tarakpo oina ngasi gi ani shuba match ta India B Manipurna England bu panjil taruk marida maithiba pikrai lakadoriba tang 18 da India B Manipur amadi England anina final match sanaragani United Amateur Muay Thai Association of India na sinduna November kundagi kunmari fauba Mangalore Karnataka da sanakiba Muay Thai masanada Seniors National Amateur Muay Thai Championship lisini 18 da Assam represent tawduna participant tawruba Kanglasa Martial Arts Academy gi sanaroi ahumgi manungda anina gold amadi bronze medal lawrakrai Muay Thai Championship aduda participant tawruba sanaroi singdi F Indrajit Singh K Premjit Singh amadi PH Niranjan Singh ni National Amateur Muay Thai Championship lisini 18 aduda F Indrajit na gold amadi K Premjit na bronze medal fanglakibani asigumba Assam State asi represent tawduna mai pakpa purapagi damang All Kasar Amateur Muay Thai Association na Kanglasa Martial Arts Academy asigi trainer bu thagatpa fongdokhi amadi makhata na lakadoriba chahi kaya dasu academy asigi national amadi international ki thakta sanaroi kaya puthoktuna mai pakpa purakani haibagi chauna asa thamli
Ruda Academy Thawbal na sinduna numit marini chathagadaba school asigi taramapan suba inter-house annual sports meet lisini taramapan ngasidaki haudokrai school asigi playground da pangthokpa school meet haudokpagi thoramda Imphal West ki Assistant Commissioner Puja Elangbam IAS District Youth Coordinator Imphal West Lisam Marjit Singh amadi Players Association of India ki President Renedy Singh na mathang sina athoiba mithunglen thoramapu amadi akhanaba mithunglen sing oina saruk yakhi sports meet haudokpagi mangoina na pangthokpa thoram aduda Gandhi House Vishnu House Buddha House amadi NCC gi contingent kaya na march pass athaki loidana march pass adugi salute athoiba mithunglen Puja Elangbam IAS na okay Athoiba mithunglen gi warol piraduna Puja Elangbam na hai aikhogi tunglen mirol oirakadoriba mahiroi singbu masa mau fana thamdrabadi kaidaunungda chakhotpa Manipur ama oiba ngamloi makhoibu masa mau fana fahaba haibasi tangai fadabadi maram masina lairik tamna sana khotna ba sisu tangai fadaba ama oirakli school da pangthora liba annual sportsman asisu Hauziki matamdadi yamna maru oirakle haiba wafam sing thamki Audacious Group Ningthaunai na sinduna tha asigi kunmari degi Yaripok Ningthaunai gi playground da chatharakiba first Audacious Cup 7A side village open football tournament lisini taramapan gi ngasigi match singda BYFY kaisam walk over pikre amadi Ngarian FCA mai pakre Punna team kuntrana group nipan thokna khaidokuna sanariba tournament asigi ngasigi ahanba match sanagadaba singa FC laktabadagi BYFY kaisamna walk over pikre anishuba ground gi match da Ngarian FCA na SIC singa bu goal ahum anida maithiba peki tournament asigi hayengi ahanba match da TYPO top chingtha versus Nongbram aduga anishuba ground gi match da Tokpopi versus Taskira Furniture TF na sanagani. 13 Stars Youth Development Association Khangabok Thawbal District na sinduna mamang thagi tang tara taruktagi hauraga Khangabok Public Ground Basu Ground da sanarakiba First District Level Under 15 Football Tournament ki Winner Trophy Marup FC Hairok na lokray Punna team nipana group ani thokna sanarakiba tournament asigi ngasi sanakiba final match da Marup FC Hairok amadi Imoinu FC Hairok ani na sanaki match aduda Marup FC Hairok na Imoinu FC Hairok pu goal mari amada maithiba piduna winner trophy adu laukibani ngasigi final match aduda BJP Manipur Pradesh ki hanagi Vice President Thokchom Jadomani Singh Khangaboki Jila Parishad member KH Rasmohan Singh Thawbal gi SP Dr S Ibomcha Singh MPS Wisdom Foundation Khangaboki Principal L Soba Singh Surya Investment Service Private Limited ki proprietor A Surchandra Singh amasung Surya Investment Service Private Limited ki AIC TH Pravin Singh na mathang sina athoiba mithunglen thoramapu amadi akhanaba mithunglen sing oina saruk yakhi loisilakpada tournament asigi winner amadi runner tarakhraba team amasung best player best goalkeeper singda sen amadi trophy sing mithunglen sing na khusinakhi ngasi nungthil phong ki ba pauche singda kari maru ba pau yokhe bage habdo mayam puna meng tamnasi Kanglei Paki Maira Manipur ya pun saktam ka helwai haibi sab saba thajaba pirabina kokumi na Shanghai Festival wai kot to handok piu siam Home Minister Amit Shah na silhai oina thajaba piak labasu ai boina piak tabana peningai oide Sunin Karam tangkuma pangi miyam gim phumdo oina phongdok serge athowa RK Megan Eli Sanaya Mahayang Imphal Thorok Nagani KSA gi mapok kumol thorom pang thokre Tikada gi bin pide haibagi sinjamai ke then reling sidok pa horak pada police ta tingkre custom na lupa kur mga henbagi traka korana miwai ama phare Paujel lupa kur mga henbagi heroin powder amasung WY tablet phare Maharashtra da pungni phugi government lotion khre Siba Sanagi Sip Udoi Thakre anawu chief minister oiragani Asia Mahadesh sing phangdabagi awaba mayok naragani report boundary integrity khanakre siam lafudagi langsunggi awareness kam training pangthokre pandam siam yawna ko komi gi thomi sing impan jokle lengak asi chinda ama hairaga thabak na ama towa lengak nate siam ko komi da chu union home minister na thajaba piak labani na Shanghai festival gi boycott handok piro November kumapal ngai biran lengak ki adet school gi oja sing da appointment order yenthokre
demand ko na kanasi mahiroi hana kansi Minister Radheshyam. Assam da Assam lengakna gutka amadi pan masala yon batingkre. Tourism Department na iek thawoidre milal. KSA gi tara mari sumapok kon pangthokre fegok tagi wathok loisilu oja sing pelhan regadi mahiroi laik tamda puning sangloi. Bidyani misi thidokna maralai bising charak piu WAC. Loisilakpada maruba paw amuka na pizari. Naga Santi wari na Manipur sokaloi haina Home Minister Amit Shah na chilhai oina thajaba piraktabasu khudiyek oina piraktabana peningai oide haina Sunil Karam na haikre. Kokomi na tanba demand ani lenga asina thabakta onthoklabanina chathariba Manipur Sangai Festival gi boycott handokpiro haina Chief Minister N Birena appeal tokre. Oja singi promotion piba matamda seniority yenglaga piraroi akhanaba changyeng pangthoklaga oina piragani haina Education Minister T.H. Radheshyam na haikre. United National Liberation Front ki hanagi chairman R.K. Megan chahi nifu mari ki matungda hayeng Imphal da thunglagani. Amadi Mahiroi Babysna misiga mari leidana police na fakiba Fairoism Robinson ngasi CJM Imphal gi chera court puthoklaba matung lupa lakh ani ki PR bonda thadokre. Ngasi gi onadi TOMTV na pizaba Manipuri Paw loisare miyeng tabiribasingbu amukana khurumjari.